Thoudam Yumurabo Nitina Ihori Gagda Potabo Sambazanati Tabo Mohile Kaitabo Nice I could now do Magiki no Watley Nambul Podo Tosi Oh, Adubugano Lapusanati Nihakjamino Rodana Chut put it at the Sum Habanida Oiveri, although Horia Muktorageko, I told Kige Chatoro Asum Anidu called Tamnakri, Thoudam Bisu, Mamagi Manakta Jangatuna, and Jang Sim Libadu, Masu Yoxili Somdena Puspana Sumai Dorsey, Tanuginu Pati Bese, Facebook to Vitirse Joshina Kamaini Tidu I said Tanuna Mo Os Yarime, or Tito Nuko. Noi a hena deba. I dogi, no sumiemo. Asi haraga puspana, tanugi fondu taplawi. Puspa, tau no minoibo. I nupaga ko isamin deko. Puspa, tanunangang libadu tadi. Tanugi, like horamba chapadanam lakpa. Reels to story da sa tamjili. Siwa diari. Ngakli raga, kidogi da yang lase. Noi ko, noi hai sini. Jessica na mo. Yarase, chana basem da chaki se. Mang si da kiam kui na thamkidoy no. Ay chari, noi dum tawle haro ko. Asi haraga Jessica chaba hui. Mayam dusu, tumin, loy na chana ri. Som dusu. Kandi. Handak dinamdana masi aluman base nupi ko henda bayadre Lucas na ay buray se as ngamdre hojika nupi singse ayam to pam deba talleba Brainy na ay nang nupi ko idredi nupa ko ihara o adu ergana nupa ko ihara gane ay go nurse yar basi orde mayam du Brainy gi wadu da walaw ne nokle e Lucas na Nuishdiba, Leoiba David, Lucas ki phone pai na magi Abby de changi aduga Abby gi story sindu amamam to oina suming la e mana suming la pada tanugi nga sai tamkiba video de hek theinarure David madu ubada ai bye kinum lere mayam du David te loini la e Endina kuino Aikoi alugi nupi lere Facebook tiki friends na kaidigi masak matau fajabi ingakta oi lere Masi hajilase magi Lucas na Wachi inganu ko aitali ko Andy na mo Kidawi Mrs. Sajalo David na Kamayan thasiga Brainy David ki mukutagi phone du tap lawi aduga mano ina tanuki story duda reply taksili Yam leme, yam faji, kailam deno. Puspa, kitchen de sing lok thupa changki bani, laur ka changa e. Tanu. Puspa gi matau duda ahum du Puspa da loining na e, adu ka har e. Kaidorage. To, kanano ma Mrs. Hare. Tanu na mo. Os, pili oiba. Joshina. Kay harino, atidi reply han krodana. Puspa makoy ahungi mayayda patpam tara e, atuga ngasay Lucas na tarakiba message to yingli. Joyce magi profile do yingi, Puspa Lucas ki profile do changdo ni yingli. Lucas 5.9 feet wangi, masak adung pajay mini haki yung bada pam na masakta oy. Joyce na, oy ma, kayo ko pasase. Ngahoy me. Jessica na noklaga. Oh, tanugi nupa tiraga. Joyce, nangi oidoraba haise. Tanusu Lucas bu ubada matamoyda haifeti kaino mapawkrabani. Tanuna. Os, tali nuisidi. Maram iray laytagay tanuna sarokpaduda
ꯑꯍꯨꯝꯗꯨ ꯇꯅꯨꯗ ꯄꯨꯂꯞ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯕꯣ? ꯀꯩꯁꯨꯝ ꯇꯧꯗꯦ. ꯄꯨꯁꯄꯥꯅ, ꯏꯁ, ꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯀꯣ. ꯇꯅꯨꯅ ꯑꯃꯨꯛ, ꯄꯨꯁꯄꯥ, ꯅꯪ ꯌꯥꯝ ꯍꯧꯖꯔꯛꯈ꯭ꯔꯅꯨ. ꯃꯌꯥꯝꯗꯨ ꯇꯅꯨꯗ ꯄꯨꯟꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯅꯣꯛꯁꯤꯜꯂꯤ. ꯄꯨꯁꯄꯥ ꯂꯨꯀꯥꯁꯀꯤ ꯃꯦꯁꯦꯖ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯝꯃꯤ. ꯑꯁꯦꯡꯕꯩꯔꯣ? ꯊꯦꯡꯛꯁ. ꯁꯣꯝꯗꯁꯨ, ꯑꯣꯏ, ꯃꯦꯁꯦꯖ ꯍꯜꯂꯛꯑꯦ. ꯗꯦꯕꯤꯠꯅ, ꯀꯩ ꯍꯥꯏꯔꯛꯀꯦ? ꯕ꯭ꯔꯦꯅꯤꯅ, ꯑꯁꯦꯡꯕꯩꯔꯣ ꯊꯦꯡꯛꯁ ꯍꯥꯏꯔꯛꯑꯦ. ꯕ꯭ꯔꯦꯅꯤ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯇꯧꯔꯝꯃꯤ. ꯀꯩ ꯂꯝꯗꯩꯅꯣ? ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯁꯣꯝꯗꯁꯨ ꯄꯨꯁꯄꯥ ꯂꯨꯀꯥꯁꯀꯤ ꯃꯦꯁꯦꯖꯇꯨ ꯃꯣꯏ ꯄꯨꯟꯅ ꯄꯥꯔꯒ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯝꯃꯤ. ꯑꯩꯔꯣ, ꯀꯩꯁꯥꯝꯄꯥꯠꯇꯒꯤ, ꯃꯤꯡꯅ ꯇꯅꯨ. ꯑꯗꯣ ꯅꯪꯒꯤꯗꯤ? ꯕ꯭ꯔꯦꯅꯤꯅ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯇꯧꯔꯝꯃꯤ. ꯑꯩꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗꯩ, ꯃꯤꯡꯅ ꯂꯨꯀꯥꯁ, 3rd ꯁꯦꯃꯤꯁꯇꯔꯅꯤ, ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ. ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ 3rd ꯁꯦꯝ ꯇꯝꯃꯤ ꯍꯥꯏꯌꯦ, ꯂꯨꯀꯥꯁ ꯀꯧꯋꯦꯌꯦ. ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯑꯗꯨ ꯍꯜꯂꯤ. ꯑꯩꯅ 2nd ꯁꯦꯃꯤꯁꯇꯔ, DMꯗ ꯇꯝꯃꯤ. ꯑꯗꯣ ꯁꯨꯝ ꯈꯪꯅꯁꯦ ꯌꯥꯕ꯭ꯔꯣ? ꯇꯜꯂꯁꯨ ꯀꯥꯏꯗꯦꯗ. ꯌꯥꯏ, ꯈꯪꯅꯁꯦ. ꯁꯤ ꯑꯣꯏꯔꯗꯤ ꯃꯍꯤ ꯆꯠꯂꯦ. ꯑꯩꯈꯣꯏ ꯑꯂꯨ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ. ꯂꯨꯀꯥꯁꯅ ꯑꯃꯨꯛ, ꯇꯧ, ꯅꯣꯏ ꯊꯣꯛꯇꯧꯔꯣ. ꯗꯦꯕꯤꯠꯅ, ꯅꯝꯕꯔ ꯄꯤꯌꯣ ꯍꯥꯏꯌꯨ. ꯕ꯭ꯔꯦꯅꯤꯅ ꯑꯃꯨꯛ, ꯑꯗꯨꯗꯅꯣ, ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ? ꯁꯣꯝꯗꯁꯨ ꯄꯨꯁꯄꯥꯅ, ꯇꯅꯨ, ꯀꯝꯗꯧꯁꯦꯕ, ꯅꯝꯕꯔ ꯍꯥꯏꯔꯛꯏ. ꯇꯅꯨ ꯄꯤꯗꯤ ꯄꯤꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯅꯤꯡꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ. ꯄꯨꯁꯄꯥ, ꯇꯧꯅꯨꯀꯣ ꯋꯥꯊꯤꯗꯣ. ꯖꯣꯏꯁꯤꯅ, ꯌꯥꯔꯤꯕꯦꯝꯃ, ꯅꯒꯨꯟ ꯈꯪꯉꯦ. ꯄꯨꯁꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯄꯤꯈ꯭ꯔꯣ ꯀꯣꯛ ꯅꯪꯃꯁꯨ. ꯍꯣꯏ, ꯄꯤꯈ꯭ꯔꯒꯦ. ꯄꯨꯁꯄꯥꯅ ꯅꯝꯕꯔ ꯑꯗꯨ ꯄꯤꯈꯤꯔꯝꯃꯤ. ꯈꯔ ꯇꯧꯔꯦ ꯁꯤꯗꯤ. ꯅꯝꯕꯔ ꯄꯤꯔꯛꯑꯕꯣ? ꯌꯦꯁ. ꯑꯗꯨꯗꯤ ꯀꯣꯜ ꯇꯧꯁꯤꯜꯂꯣ. ꯂꯨꯀꯥꯁꯅ, ꯀꯣꯜꯗꯣ ꯇꯧꯔꯣ, ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯔꯣ. ꯗꯦꯕꯤꯠꯅ, ꯆꯠꯂꯣꯗ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯑꯩꯈꯣꯏ ꯀꯣꯏꯌꯣꯌꯦ. ꯀꯩꯗꯧꯔꯤꯅꯣ? ꯁꯠ ꯇꯧꯁꯤꯜꯂꯨ, ꯀꯩꯗꯧꯔꯒꯦ? ꯕ꯭ꯔꯦꯅꯤ ꯄꯨꯁꯄꯥꯅ ꯄꯤꯔꯛꯄ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯁꯣꯝꯗ ꯄꯨꯁꯄꯥꯅ, ꯇꯅꯨ, ꯀꯣꯜ ꯂꯥꯛꯑꯦ. ꯇꯅꯨꯅ, ꯀꯅꯥꯅꯣ? ꯀꯩ ꯍꯥꯏꯅ ꯁꯦꯞ ꯇꯧꯒꯦ? ꯑꯟꯅꯣꯟ ꯅꯝꯕꯔꯅꯦ. ꯄꯥꯏꯔꯨꯅꯣ. ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯃꯤꯁ ꯀꯣꯜ ꯇꯥꯈꯤ. ꯄꯥꯏꯔꯛꯇꯤꯌꯦ. ꯌꯥꯏꯈꯣꯝꯕꯅ, ꯃꯤ ꯅꯝꯕꯔ ꯃꯁꯛ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯅꯤ, ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯣ. ꯀꯩꯅꯣ? ꯍꯧꯖꯤꯛ ꯅꯝꯕꯔ ꯂꯧꯈ꯭ꯔꯤꯗꯨꯗꯤ, ꯑꯗꯨ ꯑꯣꯏꯔꯝꯂꯗꯤ. ꯆꯨꯝꯃꯤꯅꯦ. ꯖꯣꯏꯁꯤ, ꯍꯟꯗꯛꯀ ꯇꯧꯔꯛꯑꯗꯤ ꯄꯥꯏꯈꯠꯂꯣ. ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯇꯧꯔꯛꯂꯝꯕ ꯅꯝꯕꯔ ꯑꯗꯨ ꯑꯃꯨꯛ ꯀꯣꯜ ꯂꯥꯛꯑꯝꯃꯤ. ꯇꯅꯨꯗ ꯄꯨꯁꯄꯥꯅ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯏ. ꯄꯨꯁꯄꯥ, ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ, ꯅꯪ ꯁꯥꯟꯅꯣ. ꯁꯤ ꯄꯥꯏꯌꯣ, ꯃꯤ ꯄꯥꯏꯈꯠꯂꯛꯑꯅꯤꯌꯦ. ꯂꯨꯀꯥꯁꯅ, ꯉꯝꯃꯣꯏꯁꯨ, ꯅꯣꯏꯅ ꯃꯦꯁꯦꯖ ꯊꯥꯅꯕꯅꯤ, ꯅꯣꯏ ꯁꯥꯟꯅꯖꯧ. ꯄꯨꯁꯄꯥꯅ ꯀꯣꯜ ꯑꯗꯨ ꯑꯣꯛꯑꯒ ꯇꯅꯨꯗ ꯄꯤꯔꯛꯏ. ꯇꯅꯨꯁꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ, ꯍꯜꯂꯣ. ꯁꯣꯝꯗ ꯐꯣꯟ ꯄꯥꯏꯌꯨꯅ ꯑꯃꯒ ꯊꯥꯡꯖꯤꯟ ꯂꯩꯔꯝꯕꯗꯨ ꯇꯅꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯂꯨꯀꯥꯁꯇ ꯄꯤꯁꯤꯜꯂꯤ. ꯂꯨꯀꯥꯁꯁꯨ ꯅꯣꯡꯃꯇ ꯅꯨꯄꯤ ꯀꯣꯏꯔꯛꯄ ꯅꯠꯇꯕꯅꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯟꯕꯗ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯤ. ꯇꯞꯅ, ꯍꯜꯂꯣ, ꯇꯥꯏꯌꯦ. ꯇꯅꯨꯁꯨ ꯑꯗꯨ ꯃꯉꯥꯏꯔꯤ, ꯅꯣꯡꯃꯇ ꯅꯨꯄꯥ ꯅꯍꯥꯒ ꯋꯥꯈꯜ ꯆꯪꯗꯕꯒ ꯊꯤꯉꯥꯎ ꯅꯤꯉꯥꯎ ꯄꯪꯉꯩꯗ ꯂꯩꯖꯕ ꯃꯤꯅꯤ. ꯑꯗꯨꯅ ꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤ. ꯇꯅꯨ ꯇꯞꯅ, ꯀꯅꯥꯅꯣ? ꯗꯦꯕꯤꯠꯅ, ꯂꯣꯁꯄꯤꯀꯔ ꯊꯥꯎ. ꯂꯨꯀꯥꯁ ꯐꯣꯟ ꯑꯗꯨ ꯂꯥꯎꯠ ꯊꯥꯔꯝꯃꯤ. ꯕ꯭ꯔꯦꯅꯤꯅ, ꯍꯧꯖꯤꯛ ꯑꯦꯕꯤꯗ ꯃꯦꯁꯦꯖ ꯊꯥꯅꯕ ꯃꯤꯗꯨꯅꯤ ꯍꯥꯏꯌꯨ.
ꯍꯧꯖꯤꯛꯇ ꯅꯝꯕꯔ ꯂꯧꯈꯤꯕꯗꯨꯅꯤ ꯈꯪꯗ꯭ꯔꯕꯣ ꯇꯅꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯍꯧꯖꯤꯛ ꯅꯝꯕꯔ ꯂꯧꯈꯤꯕꯗꯨꯅꯤ ꯍꯥꯏꯌꯦ ꯖꯣꯏꯁꯤꯅ ꯐꯣꯟꯗꯣ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯛꯎ ꯑꯣ ꯈꯪꯗꯕ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯤ ꯀꯩꯗꯧꯔꯤꯒꯦ ꯇꯅꯨꯕꯣ ꯇꯅꯨ ꯃꯁꯥꯗꯨ ꯏꯐꯤꯡ ꯐꯤꯡꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯩ ꯁꯨꯝ ꯐꯝꯂꯝꯕꯅꯤ ꯅꯠꯇꯦ ꯍꯤꯞꯄꯤ ꯍꯥꯏꯕ ꯗꯗꯥꯗꯤ ꯅꯠꯇꯦ ꯁꯣꯏꯔꯤ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯅꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯁꯥꯏꯠꯂꯣꯝꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨꯗꯤ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯔꯛꯇ꯭ꯔꯤꯕ ꯔꯣꯃꯥꯟꯁ ꯀꯩꯅꯣ ꯈꯪꯗꯕ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯇꯥꯕꯗ ꯄꯨꯁꯄꯥꯅ ꯑꯣꯏꯃ ꯗꯗꯥꯒ ꯍꯥꯏꯌꯦ ꯖꯣꯏꯁꯤꯅ ꯑꯃꯨꯛ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯖꯦꯁꯤꯀꯥꯗꯤ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗꯗꯅ ꯇꯅꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯥꯗꯒꯤ ꯆꯦꯟꯊꯣꯛꯈꯤ ꯂꯨꯀꯥꯁꯅ ꯀꯩ ꯍꯥꯏꯕ ꯗꯗꯥ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯇꯅꯨꯅ ꯑꯃꯨꯛ ꯁꯣꯏꯕꯅꯤ ꯁꯥꯎꯅꯨ ꯗꯗꯥ ꯑꯁ ꯑꯃꯨꯛꯀꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯊꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯠꯀꯛꯏ ꯇꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯀꯣꯜ ꯍꯦꯛ ꯊꯝꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯄ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕ ꯑꯍꯨꯝꯗꯨꯁꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯁꯤꯔꯦꯗ ꯗꯗꯥ ꯀꯥꯏ ꯉꯁꯤꯗ ꯊꯦꯡꯅꯇ ꯉꯥꯏꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯕꯨꯛ ꯄꯥꯏꯔꯒ ꯅꯣꯛꯏ ꯇꯅꯨꯅ ꯌꯥꯔꯦ ꯑꯩꯗꯤ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯑꯝꯇ ꯏꯁꯤꯡ ꯑꯝꯇ ꯊꯛꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤ ꯁꯣꯝꯗꯁꯨ ꯀꯛꯈ꯭ꯔꯕꯣ ꯂꯨꯀꯥꯁꯅ ꯀꯛꯈ꯭ꯔꯦ ꯕ꯭ꯔꯦꯅꯤ ꯅꯣꯛꯂꯒ ꯗꯗꯥ ꯗꯤꯗꯥ ꯀꯥꯏ ꯑꯩꯗꯤꯕꯀꯣ ꯃꯤꯗꯤ ꯗꯗꯥꯒ ꯌꯧꯈ꯭ꯔꯦ ꯈꯪꯗꯦꯗ ꯃꯥꯗꯣ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯍꯩꯇꯕ꯭ꯔꯥ ꯀꯩꯅꯣ ꯀꯅꯥ ꯂꯩꯕꯅꯣ ꯈꯪꯗꯦ ꯋꯥ ꯉꯥꯡꯕꯗ ꯄꯥꯈꯠꯄ ꯃꯥꯜꯂꯦ ꯗꯦꯕꯤꯠꯅ ꯅꯣꯛꯂꯒ ꯅꯪꯗꯧꯅ ꯑꯝꯇ ꯐꯪꯗꯕ ꯉꯁꯤ ꯐꯪꯕꯁꯤꯗꯅꯦ ꯍꯔꯥꯎꯃꯟꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯂꯨꯀꯥꯁꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨꯕ ꯕ꯭ꯔꯦꯅꯤꯅ ꯑꯃꯨꯛ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯀꯥꯅ ꯀꯧꯔꯛꯑꯝꯃꯕꯅꯦ ꯏꯁꯤꯡ ꯍꯣꯟꯗ꯭ꯔꯤ ꯅꯨꯃꯤꯠ ꯇꯥꯈꯤꯗꯧꯔꯦ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯁꯦꯕ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯛꯂꯛꯑꯣꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ